MAMI TV News mi tabiriba singbu Monicana Tarang Okchabaga loinana ikoknona khurumjari. Ngasi phongkhiba pauche singdagi khomjinjaba maru oiba paudam sing lobirasi. Haukhiba pungkun marida thokhiba thodok wathok sing ahanbada poknafam pauche dagi lobirasi. Awang nungpoki state sing tongkai taning bagi thodok sing mapung fana handahan bangamle President Modi na lujingba government asi laibak asigi internal security mapanggal kangkat hanba hotnabada mipung kodingmak na ure terrorism natraga expansionism oirabasu Bharat ki security force sing na sabsaba pakumpiri haina President Draupadi Murmu na phongdokre ngasi parliament ki budget session ki ahoba numita Rajya Sabha amasung Lok Sabha nigi apunba mifamda House tapiba warol da President Draupadi Murmu na hai hauzik Jammu and Kashmir da security lay haibasi sabsaba masak uwa fangle awang nungpoki state sing da tongkai taning bagi thodok mapung fan hantan bangamle paw sina pongna fam pauche gi ahan balemai da headline noina fongle Indore da di amod akai sing dagi thama da lupa koti ahum dagi mari talauri Laibak asigi oina thangnana tare la khwaidagi lu nanba city oiraba Indore leiriba Asia ki khwaidagi sawa bio CNG plan nasida Indore gi amot akai khodimak lan onthoktuna tha amada lupa koti ahum dagi mari fawagi achobo senfam ama talauri paw sina poknafam gi anisuba headline oina fongle More da labor state force da ising yauna posai piram labari sairak fangani Lakliba February ahum dagi More gi evening bazaar area da dukan fam liba dukandar singna More dagi Maitai state force sing lauthok triba forward dukan sing thong lon biu loina na kanagumba mi amana More da labor state force da ising yauna posai piram labadi akan basairak fangani haina Technopol district eastern zone village volunteer gi information and publicity department na thadorak pasero lamana hairi Ngangom Navy haksang oigani thajaba saru polang ama fangle mamang sahi gi me kungani panda Sugnu police station gi manung san nalaiba Sugnu Nazareth Kuki militant singa state force amasung local volunteers singi apunba kangbuga nongmai kapna famda Mangkibani haiba Sugnu awang laikai ward number 2 Mandop laikai dagi Ngangom Navy Maitai sahi kun ngamapan apokpa sana kombagi oiba yai haina singnaba saru polang ama ngasi Sugnu Nazareth ki Sugnu police na fangle hairi pausing ngasi na pongna famgi maru oiba pawe na fongle Makatarakpada sanalaipak pauche dagi lobirasi. Nazareth tagi halakhidraba Navy gi hakchang polang police na fangkre Kuki na maitai ama mangak lelaga hatkibagi video viral. Koktrukta maitai khulngak pa ani Kuki militant singna tamthina hatkibaga iroina na Kuki militant singna maitai sing sauhanaba mi mangak kaklaga hatkibagi thadorakiba video viral ama police na imung manungi miyoi singa loina na khongol libada Sugru gi Nazareth khulda changkhibadagi halakhidraba ngangom Navy gi thawai yaudraba hakchang polang ngasi police na mafam aduwaidagi fangbang ngamkhre hairi. Thazabaya mafamdagi phangba pauna hai Manipurda kangloki irang thokraba matung me kunipanda Kuki militant singna sero kholda nongmai kapsenduna landa sinduna maitai singi yum mai thakhi amasung miyoi kaya am nongmai na kaptuna hatlamki miyamgi thawai kannabagi damak mamanaba singa loinana Sugnu Mandop lekaidagi ngangom Navy chahi kun UKLF ki camp ta leiriba Nazareth kholda changkhibani Matam sangna Kuki khulai paiba singna Nazareth khulda lengdana leiraga maitai singda makhal makha kayagi attack tawrakhi Maduna maram oiraga Manipur Police Commando gi personnel sing amasong maitai khulngakpa sing changshin ngamkhidabani akanba lanpham kaya maram soknaraba tungda maitai khulngakpa singna Nazareth camp amasong Kuki singi khul tumna mai thakhi tawbatadi khul aduda changkhiba khulngakpa naha kaya ama halakhide makhoigi manungda ngangom Navy su yauribani Matam sangna yumda halakhidaba maramna imung manunggi miyoi singnadi Navy Kuki singda hatkre haina lowbaga loinana mathau mangam phawba pangthokhrabani asumna imung manunggi mipung khudingmakna thodok adu thamoi nungda phumbangna na leiringai chairakta mi mangak kaklaga hatpagi video ama social media da viral oirakhi Jekna saba yum amagi mamang oiramna makhuta thang ama paiba mamai khumba Kuki militant amana maitai na khoi kamdaugi yengo haina lawbaga loinana wakhal tadana leiriba Navy gi masamakta hanjin thangna lenduna hatpagi video matek ama viral oirakhi hairi More da leiba commando singda port yolamlabadi chairak pigani volunteer Kuki nupi singi drama maitai gi michangchangi haiduna AR tankre More da posting taduna leiriba Manipur gi commando personnel sing asida mafam adugi dukan fam liba miyoi singna pot chai chana thangnaba isingna chingba yolamba thoklabadi ahakpa chairak pigani haina village volunteer Technopol district na phongdorakle
Village Volunteer Technopol District Eastern Zone Enforcement and Publicity Department na thadorakpa cherol amana hai haukiba tha khara asida moreda oirakliba phibam asida pumnamakna checkinba mathau tai mafam asida posting taduna leiriba state force singda pot chai supply tawbagi matangda wathok kaya oiduna lakli asigumba wathoksing ase matungda amuk hana thokhandanaba amadi kuki maselgi marakta nungainadaba leitanaba hena checkin thorang lokhatpa mathau tare Maram asina lakliba February 3 dagi hauraga Moregi evening bazar area da leiriba dukan sing ase More dagi state force sing lokthoktriba fawba thonglon gadabani karigumba dukan phamliba miyoi sing natraga lanai miyoi sing da state force sing da chana thaknaba potlam sing piramba thoklabadi ahakpa chairak pigani hairi Michael Khabagi hakchang lawroi JSC Bihar pasing pong difudipan ki badugda laigak na phadrabadi khongjang changsilagani Imphal West District ki manung chanda laiba koktrukta kuki militants sing da ladarakpada laikhidraba khaba amadi Michael gi asib hakchang JSC da laigakta thamkiba demand sing thabakta onthoktriba phawba lawdaba haina Bihar sing asiga bari leidana semkiba JSC da warep dakre Makha tarakpada Huyelan Pauchedagi Laubirasi Khwairabang Kaitel manungda heavy vehicles sing changba yaroi haiba lengaki order mawa lodre athingba thamliba gari makhal sing thaujaningba matamda thaujilamba thengnare pangongna mahut sinduna mathau mangam pangthokraba nebi mangak kaklaka hatpagi video thadorokpadagi khungul lirupda sarup polang oina fangle May 3 dagi kuki lamhen tuhenba singna maitai da onsinduna zatharakliba tamthiraba langi manung May 19 gi ahingda kuki militants singna sero amadi sugunu gi maitai khunja singi yumda Nongmai kapsinduna aki akhang pibata natana yum kaya paktaknana mai thadokibadagi mathangi nimita kuki militants singbo khulngakpa singna security force ka kusamnaduna takthoknaba honabada saruk yakibadagi mafum khangduna lerkiba ngangom navy alai saifabagi khongul lirubada sarup polang oina fangkre ngasigi oinadi MAMI TV na khomjinjaba maru oiba paudam sing matang asida loijare makha taba paugidamak MAMI TV bu mityeng taduna leibiyu mayambu amuka hana khurumjari